Loyalam E-PAO tabiriba khudimakpu Huitram Susmitana namidangi paw pizari ahanbida maruoiba headline. RIMS की डायरेक्टर दिन अमसोंग सब दिन खुदकता थबक्तगी लौथोक्ट्रिबा फावबा खोंजंग हंदोक्लोय हाइना मेडिकल माहिरोई सिंगना फंगदोरकली ऑपरेशन सिंदूर गमरी लेना ऑल पार्टी मीटिंग पांगथोक्रे पॉलिटिकल पार्टी खुदिमकना ऑपरेशन सिंदूर मपोंग फाना सगुतख्रे लाहौर दा लेबा पाकिस्तान एयर डिफेंस इंडिया ना अमंग अता थोकनख्रे RIMS की डायरेक्टर दिन अमसोंग सब दिन खुदकता थबक्तगी लौथोक्ट्रिबा फावबा खोंजंग हंदोक्लोय हाइना मेडिकल माहिरोई सिंगना फंगदोरकली RIMS के डायरेक्टर दिन अमसोंग सब दिन थबक्तगी लौथोउ हाइना इंस्टीट्यूट असिदा महै तमलिबा MBBS माहिरोई सिंगना खोंजंग चंगसिलखिबा ngasiga thana numit nini sukre Protester singi maikedigi down RIMS director din sub din haina slogan kaya lauduna ngasi changsinkhre khongjang aduga mari lenana protester singna phongdor khibada RIMS ki director na institute asida tamliba Maheiroi singda taba nungairoi daba wahi wata sing maru oina dance naked commit suicide or else you would hang them haina ngang sakpa amasung kihan khanghanbagi thawong kaya thatharkhiba asigi mayokta Maheiroi singna institute asigi campus ta khongjang silakibani RIMS ki director din amasung sub din thabaktagi lautok phawba khongjang haloi RIMS ki director na MBBS tamliba Maheiroi nupi macha singda sexual harassment pibagi thawong sing sathaba yauna din amasung sub din na mental harassment pibagi thawong asi akanba mawongda condemn tawi maramaduna mari lenaba singna makhoi sing asigi mathakta akanba action laukhatkadabani haina pendaba phom kaya phangdokhi loinana oirakliba phibam asina maram oiraga hojik phawba Maheiroi singi khongjang handopagi phibam leitri Operation Sindur Gamari lenana all party meeting pangthokre political party khudimakna Operation Sindur mapungfana sagutkhre Jammu and Kashmir gi Pahalgam da terror attack chathaduna miyoi kuntaruk hakhiba thodok adugi laman khumba oina ngarang ayuk anganbada Indian force na Operation Sindur mai pakna chathaduna Pakistan amasung POK da leba terrorist camp mapan thugai khiba thodok amasung masigi matung tarakpada Pakistan amasung India lebak ani ungkhatnariba asiga mari lenana ngasi Union Defense Minister Rajnath na chair loduna all political party mipam pangthokre Mifam aduda Union Home Minister Amit Shah S. Jaishankar, JP Nadda amasung Nirmala Sitharaman na Central Government ki mihut sinki. AICC ki President Malik Arjun Kharge amasung Rahul Gandhi na Congress ki mahut sinduna saruk yakhi. Trinamool Congress yaw na tungan ba political party ki mihut singsu mifam aduda saruk yakhi. Mifam aduda chair law kiba Union Defense Minister Rajnath na Operation Sindur mai pak na chata kiba adugi matang da ningthina briefing tawki. Operation amasung POK da occupy tawduna leriba terror outfit Jais E. Mohammed amasung Laskar E-12 ki Kampuna mapan attack chathaduna terrorist chamagi mathakta hakhi kaya amana asokapan nanghanki Operation asida all political parties singna mapungfawa support amasung cooperation PBU haiki adum oinamak operation asigi mari leinaba details singdi phongdokhide Mifam aduda saruk yakhiba Prime Minister Narendra Modi na Operation asigi matung hojik oirakliba phibam asida lebak asigi political party sing amasung miyam punna amata oina leminanaba appeal tawki Mifam aduda Lok Sabha gi opposition gi leader Rahul Gandhi na government na terror attack marikal mari lenana chatharakpa action singda mapungfana support tawi Operation asigi matung central government ki maikaidagi all party meeting tawrakhiba asigi damakta su thagatpa phongdokli haiki Parliament ki Affairs Minister Kiran Rijiju na haikibada oirakliba phibam asida political party singna party gi oiba wafam thadoklaga lebak ki oiba firepta punna leminasi lebak asina asigumba phibam amai mayoknaringai asida politics ki mafam leite haina phongdokhi Mifam aduna loisilakpada political party singi leader singna punna armed force na Operation Sindur mai pakna chatakiba dugidamakta thagatpa phongdokhi makhata na government amasung armed force na chatharakpa action singda support tawgani masida kana amatan ayepa leite haina mat amata oina warep lominaki hairi Lahore da leba Pakistan Air Defense India na amang ata thokankhre
Srinagar, Jammu amasung Amritsar Pakistan na drone amasung missile attack na chingba leptana chatharakibagi paukhum oina India na chathariba Operation Sindurgi manung chana ngasi Lahore da leiba HQ-9 Air Defense System yauna atai strategic site Singda air striker sizinaduna attack chathakhrei Pakistan ki maikaidagi India ki drone tarani thoi kapthakre haina claim tawzarabasu India ki maikaidagi Pakistan ki Lahore Karachi Rawalpindi amasung POK da leba terror infrastructure amasung military assets sing indigenous drone sizinaduna chawna amang ata thogankre Amarom da Pakistan ki maikaidagi ngarang India ki war plan manga kapthakre haribadu Pakistan ki propaganda warni India ki plan amata akai atoi leite haina center ki maikaidagi phongdokre Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Social media bu aran mamongda sizinaba sing logi cherak lai haiba karoidabani haina Roman rona phungdokre Aikoina social media da post ama thagatpa matamda maduda kanagumba miyoi natraga khunai asida kaigadaba machak yaurabadi social media bu aran mamongda sizinabagi damak logi cherak lai haibasi kaudaba fai haina Khongjang district police additional SP LO A Roman rona phangdokre Manipuri state livelihood mission MSRLM gi midyeng makhada Lodge Club Yanglam Mayalekai amasung Layanganbi village Level Federation na sinba nongmagi oiba legal workshop camp ta wafam asi additional SP asina phongdokhibani Lodge Club ki community hall da pangtokhiba thoram aduda Romendro na makhata na haikibada social media na angakpa phangna chakhulakpagi matung ina masidagi tongan tonba crime kaya thoktabana te maram aduna social media sizinariba pumnamakna adumakki matik chekshinbagi tangai fadaba lei social media bu aran mamongda sizinarabadi logi oiba cherak lei haibasi matam pumada ningsingba chumi haina phongdokhi Thoram aduda resource person oina saruk yakiba judicial magistrate first class Khongjang assistant public prosecutor TH Ragumani amasung chief judicial magistrate Thaubalgi assistant public prosecutor Maitan Kaisangbam Jamuna anina law piriba tongan by X singi matangda wafam kaya thamki Menstrual hygiene management asi yamna mathau tai haina phongdokhrei Beti Bachao Beti Parao haiba scheme makhada district administration Khongjang na sinduna ngasi Khongjang higher secondary school da lamne sanitary napkin vending machine amasung sanitary napkin incinerator yenthokhrei hairiba khongthang asi menstrual hygiene practice asi hena fagat hanaba amasung nupi macha Maheiroi shingi oina sanitary products sing asi irai laina phangnabagi damak paikhatkibani Beti Bachao Beti Parao gi mapung oiba pandamdi self menstrual hygiene management gi makhada awareness mapung fana phanganba haibani sanitary products sing yanthokibagi thoram adu district administration Khongjang gi supervision makhada district protection officer ICDL cell Khongjang and Zonal Education Officer Khongjang puna khutsamnaraga pangthokibani Thoram aduga mari lainana women helpline amasung child helpline ga mari lainaba akupa information singyawba notebook amasung poster singsu yenthokduna awareness sing peki lainana school asigi Maheiroi amasung oja singna khudong chadaba sing lakpa matamda women helpline toll free number 181 natraga toll free number 1098 ta matam ama hektada call tawrakpa yagani haina khanganki Masiga chap manana wabagai higher secondary school da su officers singi maikaidagi women helpline amasung child helpline gi akupa information sing yawbat notebook amasung poster sing yenthoki hari border state singda changdaba yadraba potlam sing paishinaba khangankhre Union Home Minister Amit Shah na border state singda changdaba yadraba potlam sing paishinaba khangankhre Ngarang leibak asigi state sing batungna India na Pakistan gi mayokta chathaba hokraba Operation Sindur gi manung chana pangthokiba schedule task mock drill matung tarakpada Union Home Minister Amit Shah na Pakistan amasung Nepal gi border singa tainaba state singda nongmada changdaba yadraba potlam sing paishinuna thamnaba mari lenaba state sing asigi chief minister singda khangankhre hari Amit Shah na hariba state sing asida miyamda akiba pokpa tonga sing sandoktanaba akanba poktaksu pibaga loinana tonga sandoktanaba awareness pigadabani haina Ministry of Home Affairs ki statement ama phongloragli ngarang pangthokiba schedule task mock drill manungda India gi achoba city singda serial khongduna mai mamhanduna
hostile attack tawrak matamda oirakpa yaba cellsing volunteersing police amadi civil defense singna drill tawki Hairiba drill asi Ministry of Home Affairs ki direction makhadani Indian Armed Forces singna Operation Sindur hek tawkiba loinana suti loduna laikhiba Central Armed Police Forces personnel sing kokhatuna high alert thamkhre haina government ki official na phongdorakli Siroi Lily Festival ga mari lenana governor na chair loduna committee ga punna mifam pangthokre Anirak Suba Siroi Lily Festival asi asoi angam yaudana amasung ingna chikna pangthoknaba hotnaba ga mari lenana ngasi Ras Bhavan gi conference holda Manipur gi governor Ajay Kumar Valana chair loduna Anirak Suba organizing committee gi meeting pangthokre Meeting aduda hiram asiga mari lenaba makok thongba official amasung festival asiga mari lenaba stakeholder singshu saru yakhi Mifam aduda committee gi maikedi festival asiga mari lenaba budget allocation event schedule tawba security measure hena kangkhat hanba transport logistic ground management strategy amasung infrastructure development ki matangda yamna kopna khanakhi Maru oiba festival manungda visitors singi lepham chapam pinaba cultural programming promotional campaign yauna atei coordination kayagi matangda maru oiba agenda oina khanaki High level meeting aduda Manipur Sarkar ki Chief Secretary, Manipur Police ki DGP, Commissioner Singh Secretary, Governor Secretary, DC Ukhrul amasung Khongjang District ki SP Singh, Festival Organizing Committee ki Mihut Singh amasung maru oiba functioning kaya amasu saruk yakhi. Siroi Lily Festival asi state flower oiriba yamna tangba makhalgi lei ama oiriba Siroi Lily lei asibu promote tawna amasung malemgi miyamda mayek singna khanghanabagi damak pangthokadabani Festival asida hojikti India amasung malemgi miyo kaya su saruk yaba laknaba haurabani hari Flight Jamri ga kuntra hena cancel tawkhre Indian Force na Pakistan amasung POK da leba terrorist camp mapanda missile attack chatharaba matung oirakliba phibam asi yenglaga lebak asigi north amasung west ki airport kuntarita operate taba Air India Indigo amasung SpiceJet yauna punna flight Jamri ga kuntra gi mathakta pipe lepkhre Hojik leiriba phibam asiga mari lenana airline sing asigi maikaidagi phongdokhibada government ki instruction amagi makhada flight sing asi cancel tawkhibani Indigo Airlines ki maikaidagi phongdokhibada lebak asigi northwestern amasung central India gi oina me tara fawa flight sing cancel tawragani passenger singna flight sing gi status sing adu makhoi gi website ta check tawbiyu Indigo gi maikaidagi passenger singna makhoi gi flight status rebook ticket natraga flight cancel tawagi refund ga mari lenaba link sing share tawbaga lonana mathau taba sing Indigo gi helpline number 0124 6173-838 ta check tawnaba advisory issue tawkhre Panba yabade hojik leiriba phibam asina maram oiraga flight cancel tawkhiba airport sing adudi Srinagar, Jammu, Leh, Chandigarh, Amritsar, Jodhpur na chingba yauri Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Arubada Marueba Pa Mukahana Pizari Rims ki director Din Amasung Subdin Kudakta Tabakta Gilau Toktriba Paba Khongjang Handokloy Haina Medical Maheiroi Shingna Phongdorakli Operation Sindur ga mari lenana all party meeting pangthokre political party khudimakna Operation Sindur mapongfana sagotkre Lahore da leba Pakistan Air Defense Indiana amangata thokankre Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimako amuka hana khurumjari